Manipur ki tribe singi manungda Pongmai jati na khundariba mafamni Naamai lambi mapan hauba laine na kanana haino ikoi koi baching mayam gi marakta maram dagi yamdrabada kilometer 3-4 guma changaga leiba mafam adudani huji mu leije mayam ne am kana hangnariba mafam kadai dano sina kadai dano yam phaj mafam sina kadai dano haina huji huji yam kana hangnariba ai gi maning da urisi lai yam satba mafam duni aduga landscape amadani huji huji leije khara chatpa yam di chattaba aduga khara khangba yam di khangdaba mi ngaina di haigani sije lambi mapan da satpa leiduni lay khara shatlaga heda phajai habdu yabra habdo maning sida ai phajana ulake lay myamdu ulake myamna yengbi na bidumada hek entrance makta da sigi upambi chawbasima hawgani yetta oida lay dudi myam shatkani chali che kya gi thamoi huliba lay pambi aduga Facebook ki user Facebook ki mi kya ama puning huliba pamada brother kay lamday niya ba ha kay lamday niya ba nana purong patagi Mafam asi phawba chatnabagi lambidi Imphal Dimapur lambida Imphal gi Kangla gate maktadagi Sangakpham Koirengai Sekmai Kangla Tongbi Kangpokpi Senapati hairiba maru oiba bazar sing asi phawduna kilometers 85 laklaba matung Maram bazar hek yauba maktada Maram bazar dagi Nongpok maikai pangna changliba Maram to Purul akutpagi lambida changlaba matung Maram Primary Health Center gi nakalda black topping tawba lambi romda asum laklaba matung phajaraba uchan pambi pareng hauba mafam ama thengnaraba matung laini turel mathakta saba yot ki thong ama lalabada amuksu barak turel gi isil gi mathakta saba anisuba yot ki thong lalaba matungda Naamai khungangna arakpa singbu okkadawbagi ngai hauri Naamai khungang yaurabada awang thangba maikai romda chinggi napom amada amuk changlaba matungda Fajaraba Cosmo Kaubi Leirangna Masing Tingamdana Satliba Naamai Parkna Lamkoiba Sing Lakliba Miyambu Pungning Ingtahangani Kulgi Hansing Amadi Kunza Singna Miyam Lakliba Si Taram Okpiduna Kut Haiba Momon Minok Tamhoba Uraki Arakpa Singi entry fees Akaknaba Leite Pining Bakaratamak Bibiramu Hairakpa Duna Hena Dum Nungsire Yeng lubada pukning huna phajaraba mafam asigi chingi napom asidagi kumtharaga barak turel gi horakpham saruksu oiriba barak turel gi taru bai singna chenthariba sida ngaihak sana janingbadu khangphau phaurai asumna Naamai Park hauji ma kanna semkaliba oibana matam kharagi manungda Manipur gi yamna masak thokpa tourist destination ama oibagi oithokpadu chauna leiri Naamai khunja singna kanna hona biduna asuk phajaba mafam asi semkalakpani haina khungi yuk chingna phongdo hawi brother si khunjigi mini ko hoi mani Pongmai jati huji brother na leibirib turen je huji barak river haina si mathakta lebiba valley haiba mathagi Naamai haiba okay okay leise akhoi artificial oin thare natural oin hore natural oin ni ko natural oin okay aduga last year da sum masana natural da hawjarak pai tare adugidi this year se khungi youth mayam na laktana khra chahun ge hina ko magi khra amuk shembi bai tare last year se di fencing jo half to banina ni nik ko khot to da loina destroy to bai tare okay leise maming di kai koi khami cosmo flower ham cosmo cosmo thongin la le se khun dare ba sai tare mate khun da de sidegi logine first one over footpath hai torin to ko da torin he chaw bani na sum hoi gi bridge se sum cross town over gi sidedi khun ta okay project se mo gi camping gi facility se pi bani ba 2% je 2% capacity 10 sida moina morning evening gi dinner semi bai ta leader ga 1500 ka 1500 ore ko khungi Naamai gi biwa koina Naamai hai se village ne maming ne ba Naamai is khungi ming ne ko jo hai ne ko gi da valley hai bani okay do sum Naamai jo hai ne ming je thaini di dum chat ka ba okay brother gi mem da habiyo kaule bani kaule thank you very much
चिंगी लंपाक सिगी नॉर्थ थंग माइकई सिदा बराक तुरेल गी चिलना कन्न चेंथरी नाक्तंग कुम्मगा इसिंग सानबगी तंजादुसु दुम पिनबिरी अदुगा हेक काखलकपगा बराक तुरेल दगी चोलुरगा काखलबा मतुंग मसिगी लंपाक सि यौरबा मतुंग अदुगा सोनाकन साउथ थंग माइकई सिदा महौसाना लैसिंगसिना अखोगी नेचुरली ओइना हौरगा यामना फजबा मफम अदु ओइहनबिरी अदो अखोय हुजिक नुंगदांग वारमगी पुंग मरी मखाई तारे राउंड अबाउट 100 plus kilometer ne ai no je hangadori se aduna pung ahum khar hen changani chingni lambi da ga oibaga the koiba lambi adu ta ta myam chatpa oibana yam thuna thauba yada badu oiri koki kanglai paki history manipuri gi history da naina bakanda ining thaucharai rong mana palingai matam da maram dagi koki maharani hai tare ka laurakhi bagi adu mawari laiki ताजा होबदा सब्जेक्ट टू करेक्शन अदुगुमा मफम दु ओइरी मफम आई गाड़ी दो सिदा यावरा सिदा खममबनी गाड़ी मचादा लाकपनी अदुगा मियामना लाकपी हारगसु गाड़ी चौबदा दुम लाकपदा खुदोंग चाबा दुम लैगनी लंबी का हैन फतबो ओइदे आइगेदी गाड़ी मचादा लाकपनी सि गाड़ी मचा साइ नो सि थौरनी अदुगा हलनी थैंक यू वेरी मच हुजिक पुंग मरी मखाई तारे मरी मखाई दगी युम यौबदा पुंग हुम अदु मरी मखाई मंगा मखाई तरुम मखाई तरे मखाई तु निपान दा युम यौरगनी